ꯑꯊꯟꯕ ꯄꯤꯊꯛꯄꯤꯔꯣꯅꯤ ꯅꯍꯥꯛꯄꯨ ꯏꯈꯧ ꯂꯥꯛꯂꯕ ꯊꯃꯣꯏ ꯃꯥꯁꯨ ꯅꯨꯡꯁꯤ ꯏꯔꯤꯛ ꯀꯤꯛꯄꯤꯔꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯋꯥꯍꯩ ꯑꯃ ꯆꯤꯝꯕꯥꯜ ꯋꯥꯡꯃ ꯀꯥꯡꯂꯝꯗ ꯃꯥꯕꯨ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯔꯨꯝꯕꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯣ ꯄꯨꯗꯨꯅ ꯃꯇꯥꯎ ꯆꯥꯟꯅꯕꯗꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯨꯃꯥꯡ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯒꯥꯔꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯒꯥꯔꯤ ꯂꯩꯔꯝꯕꯗꯨꯗ ꯈꯪꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯖꯤꯌꯥꯟ ꯃꯈꯣꯏꯅꯤꯁꯨ ꯂꯥꯛꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥ ꯍꯥꯟꯅꯒꯨꯝ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡ ꯏꯃꯨꯡꯗ ꯁꯨꯟꯗ꯭ꯔꯤꯡ ꯆꯪꯉꯛꯂꯦ꯫ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯈꯤꯕꯅ ꯄꯣꯏꯔꯩ ꯑꯣꯏꯔꯝꯒꯅꯤ ꯈꯪꯕꯅ ꯕ꯭ꯔꯤꯖꯦꯁꯁꯨ ꯊꯣꯔꯛꯏ꯫ ꯕ꯭ꯔꯤꯖꯦꯁꯅ "ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯃꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯕ꯭ꯔꯤꯖꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯂꯤ꯫ ꯄꯣꯏꯔꯩ ꯂꯟꯆꯦꯟꯕ ꯂꯩꯔꯝꯕꯗꯨꯗ ꯈꯔ ꯈꯧꯇꯛꯅꯩ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅꯗꯤ ꯈꯟꯖꯤꯟꯗ ꯃꯥꯁꯨ ꯑꯅꯤꯗꯨꯅ ꯐꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯂꯦ꯫ ꯄꯣꯏꯔꯩꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯖꯤꯌꯥꯟꯅ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯅꯣꯡꯉꯥꯟꯕꯒ ꯄ꯭ꯔꯦꯝ ꯁꯨꯡꯉꯨꯔꯕꯣ?" ꯄꯣꯏꯔꯩ ꯖꯤꯌꯥꯟꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯈꯨꯝꯗꯕꯤ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯄꯣꯏꯔꯩꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯃꯉꯣꯟꯗ ꯐꯣꯔꯁ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯩꯒꯨꯝꯕ ꯃꯥꯅ ꯃꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯕꯗꯤ ꯑꯩ ꯀꯩꯁꯨ ꯊꯤꯡꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯗꯤ ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ." ꯄꯣꯏꯔꯩ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯄꯤꯔꯛꯂꯤ꯫ "ꯑꯩ ꯃꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯣꯏ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛ ꯇꯧꯒꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯃꯥꯡꯗꯁꯨ ꯂꯦꯞꯄꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯂꯣꯟꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯇ꯭ꯔꯕꯁꯨ ꯂꯥꯞꯅꯗꯤ ꯂꯩꯔꯔꯣꯏ꯫ ꯃꯁꯤꯃꯗꯤ ꯑꯩꯕꯨ ꯊꯤꯡꯒꯅꯨ." ꯂꯟꯆꯦꯟꯕ ꯄꯣꯏꯔꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯩ꯫ ꯑꯗꯨ ꯃꯉꯥꯏ ꯄꯣꯏꯔꯩꯁꯨ ꯃꯤꯠ ꯆꯥꯅ ꯌꯦꯡꯉꯤ꯫ ꯂꯟꯆꯦꯟꯕ ꯁꯣꯔ ꯑꯃ ꯍꯣꯟꯊꯔꯛꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯄꯨꯕ ꯋꯥ ꯍꯥꯏꯒꯅꯨ꯫ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯥꯒꯤ ꯑꯅꯥꯕꯁꯤꯅꯤ." ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯋꯥ ꯇꯥꯔꯝꯕ ꯕ꯭ꯔꯤꯖꯦꯁꯅ ꯃꯔꯛ ꯈꯖꯤꯛ ꯊꯠꯂꯒ "ꯃꯥꯒꯤ ꯗꯣꯅꯔ ꯍꯥꯏꯕꯗꯨ ꯀꯃꯥꯏ ꯇꯧꯔꯒꯦ?" ꯂꯟꯆꯦꯟꯕꯅ "ꯑꯗꯨꯒꯤꯅꯤ꯫ ꯈꯕꯔꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯍꯥꯟꯅ ꯍꯥꯞꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯗꯨꯅꯁꯨ ꯃꯥꯒꯤ ꯈꯪꯅꯕꯁꯤꯡꯗ ꯀꯟꯅ ꯄꯥꯎ ꯂꯧꯅꯔꯤ꯫ ꯑꯊꯨꯕꯗ ꯇꯧꯍꯧꯕꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯗꯣꯏꯅꯤ." ꯖꯤꯌꯥꯟꯅ "ꯑꯗꯣ ꯁꯦꯜꯗꯤ ꯀꯌꯥꯃꯨꯛ ꯍꯥꯏꯔꯛꯏ?" ꯂꯟꯆꯦꯟꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯟꯁꯤꯜꯂꯒ ꯊꯕꯥꯛ ꯃꯄꯥꯗ ꯊꯝꯂꯒ ꯐꯝꯂꯤꯕꯗꯣ ꯈꯖꯤꯛ ꯉꯥꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯦꯜꯗꯤ ꯂꯦꯝ ꯄꯥꯅ ꯂꯩꯔꯤꯈꯩ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯆꯥꯒꯅꯤ꯫ ꯌꯥꯝꯗ꯭ꯔꯕꯗ 9 ꯂꯥꯈ, ꯑꯗꯨꯕꯨ 10 ꯃꯨꯛꯇꯤ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯇꯧꯅꯕ ꯇꯧꯁꯤ." 10 ꯂꯥꯈ? ꯄꯣꯏꯔꯩ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯕꯗ ꯖꯤꯌꯥꯟ ꯐꯥꯒꯤꯋꯦ ꯀꯩꯋꯦ "ꯅꯪꯉꯣꯟꯗ ꯂꯣꯏ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯛꯂꯅꯤꯅ ꯄꯥꯈꯠꯂꯤꯗꯣ ꯈꯪꯉꯤ꯫ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯀꯌꯥꯅꯣ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤꯗ." ꯄꯣꯏꯔꯩ ꯖꯤꯌꯥꯟꯗ ꯄꯩꯔꯞ ꯌꯦꯡꯉꯤ꯫ "ꯑꯩꯗꯤ ꯄꯨꯊꯣꯛꯑꯔꯣꯏ꯫ ꯃꯆꯟ ꯅꯤꯡꯕ ꯃꯕꯨꯡ ꯅꯣꯏ ꯂꯣꯏꯅ ꯑꯣꯏꯅ ꯄꯨꯊꯣꯛꯍꯜꯂꯗꯝꯅꯤ." ꯄꯣꯏꯔꯩ ꯋꯥꯗꯨꯗ ꯑꯍꯨꯝꯗꯣ ꯄꯣꯏꯔꯩꯗ ꯄꯨꯂꯞ ꯌꯦꯡꯉꯤ꯫ ꯕ꯭ꯔꯤꯖꯦꯁꯅ "ꯅꯤꯉꯣꯜ ꯃꯋꯥ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ." ꯐꯝꯂꯝꯕꯗꯩ ꯂꯟꯆꯦꯟꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ "ꯅꯣꯏ ꯉꯥꯛ ꯂꯩꯌꯨꯈꯣ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯗꯕꯅꯤ꯫ ꯊꯦꯡꯉꯅꯤ꯫ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯈꯤꯒꯦ." "ꯍꯣꯏ, ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ." ꯂꯟꯆꯦꯟꯕ ꯄꯣꯏꯔꯩꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯕ꯭ꯔꯤꯖꯦꯁꯁꯨ ꯃꯥꯕꯨ ꯊꯤꯟꯗꯣꯛꯄ ꯃꯇꯨꯡꯗ ꯃꯣꯜꯂꯤ ꯏꯟꯅꯈꯤ꯫ ꯑꯅꯤꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯖꯤꯌꯥꯟꯅ ꯄꯣꯏꯔꯩꯗ "ꯀꯩ ꯍꯥꯏꯔꯛꯀꯦ?" ꯄꯣꯏꯔꯩ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯈꯨ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯈꯨꯅꯤꯡ ꯑꯅꯤꯗꯨ ꯁꯧꯗꯨꯅ ꯈꯨꯠꯁꯥ ꯀꯥꯔꯟ ꯆꯪꯁꯤꯟꯅꯗꯨꯅ ꯀꯣꯟꯊꯔꯞ ꯇꯧꯅ ꯂꯩꯔꯒ "ꯏꯔꯥꯜ ꯂꯩꯔꯨꯕ ꯑꯣꯏꯕꯅ ꯃꯥꯕꯨ ꯎꯖꯒꯦ ꯍꯥꯏꯔꯕꯁꯨ ꯑꯊꯤꯡꯕ ꯄꯤꯔꯛꯄꯅ ꯍꯥꯜꯂꯦ꯫ ꯃꯥ ꯑꯩꯕꯨ ꯎꯔꯒ ꯂꯣꯠꯂꯦ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯑꯩꯕꯨ ꯂꯩ ꯇꯥꯍꯟꯗꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯩꯒꯤ ꯀꯣꯛꯁꯦ ꯄꯨꯕꯁꯨ ꯉꯝꯃꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯒ ꯀꯩꯅꯣ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯨꯒꯗꯕ? ꯃꯁꯤꯗ ꯈꯟꯕꯗꯁꯨ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ." ꯖꯤꯌꯥꯟ ꯄꯣꯏꯔꯩꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯏꯃꯥꯒ ꯕꯕꯥꯒꯗꯁꯨ ꯐꯖꯅ ꯋꯥꯔꯤꯁꯦ ꯈꯪꯍꯜꯂꯣ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯀꯩꯅꯣ ꯖꯤꯌꯥꯟ? ꯏꯃꯥꯗꯤ ꯃꯆꯥꯊꯣꯏꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯨꯝꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯆꯥ ꯁꯛꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯆꯥꯊꯣꯏꯒꯤ ꯄꯥꯎꯁꯦ ꯇꯝꯂꯨꯔꯗꯤ ꯏꯃꯥꯗꯨ ꯀꯩ ꯑꯣꯏꯅꯤ? ꯑꯗꯨꯕꯨ ꯁꯨꯝ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯗꯤ ꯌꯥꯕ ꯋꯥ ꯑꯣꯏꯗ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ." ꯏꯪꯅ ꯇꯞꯅ ꯊꯦꯝꯂꯒ ꯍꯥꯏꯌꯨ꯫ "ꯍꯣꯏ, ꯃꯊ꯭ꯋꯥꯏꯕꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯍꯧꯕꯅꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯩꯔꯛꯑꯣꯏ꯫ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯋꯥꯐꯝꯁꯦ ꯍꯥꯏꯅꯕ ꯇꯧ." "ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯇꯞꯅ ꯍꯥꯏꯔꯒꯦ."
ꯂꯟꯖꯦꯟꯕ ꯊꯤꯟꯗꯣꯛꯂꯕ ꯕ꯭ꯔꯤꯖꯦꯁꯁꯨ ꯆꯪꯉꯛꯂꯦ ꯑꯅꯤꯗꯨꯒꯤ ꯅꯥꯀꯟ ꯐꯝꯊꯔꯛꯇꯨꯅ ꯃꯥꯁꯨ ꯋꯥꯔꯤ ꯌꯥꯎꯔꯛꯏ ꯑꯩꯅ ꯉꯥꯔꯝꯃꯨ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯆꯪꯂꯨꯔꯤꯅꯦꯕ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯐꯥꯊꯕ ꯉꯝꯂꯛꯇꯕꯗꯧꯅ ꯍꯦꯛ ꯇꯧꯔꯛꯏ ꯉꯁꯥꯏꯁꯨ ꯑꯩ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯐꯝꯂ ꯂꯩꯕꯗꯨ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯊꯟꯗ ꯑꯣꯏꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯤꯅ ꯑꯩ ꯂꯥꯛꯄꯗ ꯃꯥ ꯄꯀꯞꯇ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯩꯕꯨ ꯎꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯥ ꯂꯣꯠꯈꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯄ꯭ꯔꯤꯇꯤꯅꯥꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯌꯥꯅꯤꯡꯗꯅ ꯉꯥꯡꯂꯛꯄ ꯋꯥꯁꯤꯡꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯗꯕꯩ ꯊꯣꯔꯛꯄꯅꯤ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯣꯏ ꯃꯃꯥꯅ ꯖꯤꯌꯥꯟ ꯍꯪꯉꯛꯄꯅꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯒꯨꯝ ꯍꯥꯏꯔꯛꯄꯅꯤ ꯕ꯭ꯔꯤꯖꯦꯁꯅ ꯌꯥꯔꯦꯁꯦ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯂꯟꯆꯦꯟꯕꯁꯨ ꯁꯥꯎꯕ ꯈꯔ ꯐꯔꯛꯑ ꯃꯥꯜꯂꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯕꯅ ꯏꯔꯥꯜꯗꯨꯗ ꯃꯥꯅ ꯁꯥꯎꯕꯅꯤ ꯁꯥꯎꯐꯝ ꯊꯣꯛꯏ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯔꯛꯄꯗ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯄꯅꯤ ꯖꯤꯌꯥꯟꯅ ꯃꯤꯒꯤꯔ ꯅꯪꯒꯤꯔ ꯅꯔꯥꯜ ꯏꯔꯥꯟꯒꯤ ꯋꯥꯁꯦ ꯊꯨꯞꯆꯤꯟꯈ꯭ꯔꯁꯤ ꯍꯥꯟꯅꯒꯤ ꯁꯨꯝ ꯀꯣꯊꯣꯛ ꯅꯩꯅ ꯂꯩꯔꯗꯤ ꯀꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏ ꯕ꯭ꯔꯤꯖꯦꯁꯅ ꯐꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯅꯪꯅ ꯍꯦꯟꯖꯥꯡ ꯑꯃ ꯍꯦꯛ ꯀꯣꯡꯉꯨ ꯖꯤꯌꯥꯟ ꯕ꯭ꯔꯤꯖꯦꯁꯇ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯌꯨꯝꯗ ꯂꯥꯛꯄ ꯑꯇꯤꯊꯤꯗ ꯑꯗꯨꯝꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯖꯤꯌꯥꯟ ꯕꯥꯕꯨ ꯑꯈꯪ ꯑꯍꯩ ꯄꯨꯔꯥꯟꯗꯣ ꯊꯨꯞꯆꯤꯟꯕꯤꯈ꯭ꯔꯣ ꯅꯅꯥꯏ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯛꯀꯗꯧꯔꯦ ꯖꯤꯌꯥꯟꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯅꯣꯏ ꯅꯍꯥꯁꯤꯡꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯁꯤꯒꯨꯝꯕ ꯈꯟꯅꯒꯗꯕ ꯀꯥꯟꯅꯒꯗꯕ ꯋꯥ ꯍꯧꯗꯣꯔꯛꯂꯗꯤ ꯇꯥꯅꯤꯡꯗꯕꯒꯤ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯏ ꯑꯣꯏꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯄꯣꯏꯔꯩ ꯈꯪꯗꯧ ꯅꯣꯛꯊꯣꯔꯛꯏ ꯌꯥꯔꯦ ꯁꯛꯁꯤꯡꯁꯤꯗꯤ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥꯎꯒꯤ ꯃꯤꯅꯣꯛ ꯎꯕꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯟꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯩ ꯄꯣꯏꯔꯩꯗꯤ ꯉꯁꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯅꯣꯛꯅꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯕ꯭ꯔꯤꯖꯦꯁ ꯍꯣꯏꯗ ꯄꯨꯡ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯖꯤꯌꯥꯟꯒ ꯕ꯭ꯔꯤꯖꯦꯁꯀꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯃꯥꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯪꯉꯛꯂꯦ ꯃꯌꯥꯏ ꯀꯥꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯇꯥ ꯍꯧꯒꯠꯂꯛꯂꯒ ꯀꯩꯒꯤꯅꯣ ꯅꯣꯏꯕꯨ ꯑꯁꯨꯛ ꯊꯦꯡꯉꯛꯏꯁꯤꯕꯣ ꯃꯆꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯃꯥꯏ ꯈꯖꯤꯛ ꯆꯦꯞꯊꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯏꯃꯧ ꯀꯗꯥꯏꯗ ꯂꯩꯍꯧꯔꯒꯦ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯄꯣꯏꯔꯩ ꯃꯃꯥꯕꯨ ꯈꯥꯝꯃꯤ ꯃꯥ ꯌꯥꯎꯔꯛꯇ꯭ꯔꯦ ꯏꯃꯥ ꯁꯅꯥꯇꯣꯝꯕꯤ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯁꯣꯃꯣꯔꯖꯤꯠꯁꯨ ꯍꯧꯒꯠꯂꯛꯏ ꯉꯁꯤꯗꯤ ꯏꯃꯥ ꯕꯕꯥ ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯒꯦ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯀꯔꯝꯕ ꯑꯁꯦꯡꯕ ꯄꯣꯏꯔꯩ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯅ ꯍꯣꯟꯗꯣꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯞꯊꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯩꯒ ꯃꯆꯥꯊꯣꯏꯒ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤ ꯁꯣꯃꯣꯔꯖꯤꯠ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ ꯀꯔꯤꯅꯣ ꯊꯣꯏꯕ ꯅꯪꯅ ꯍꯥꯏꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ ꯏꯄꯥ ꯍꯣꯏꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯄꯣꯏꯔꯩ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯃꯔꯨꯞ ꯑꯃꯒꯤ ꯃꯔꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯊꯝꯃꯛꯇ꯭ꯔꯤ ꯊꯣꯏꯕ ꯏꯃꯥ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯃꯤ ꯂꯥꯠꯇꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯃꯆꯥꯊꯣꯏꯁꯨ ꯈꯪꯉꯤ ꯏꯕꯥꯅꯤꯕꯨ ꯃꯍꯥꯛꯇꯨꯅ ꯍꯥꯏꯕꯗꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯌꯥꯅꯤꯡꯗꯦ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯕꯁꯨ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯕꯁꯨ ꯐꯃꯨꯡꯗꯤ ꯄꯨꯟꯗꯦꯏꯃꯤꯠꯁꯤꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯨꯗꯦ ꯄꯣꯏꯔꯩ ꯃꯃꯥꯏ ꯇꯞꯅ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅꯁꯨ ꯈꯜꯂꯨꯗꯕ ꯋꯥ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤ ꯏꯁꯥ ꯈꯪꯗ ꯊꯃꯣꯏꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜꯗꯣ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯑꯩ ꯈꯪꯈꯤꯗꯦ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯗꯣ ꯁꯨꯝ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯗꯨꯗ ꯁꯣꯃꯣꯔꯖꯤꯠ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯄꯥꯈꯠꯅ ꯕꯕꯥ ꯁꯣꯃꯣꯔꯖꯤꯠ ꯃꯆꯥꯅꯨꯄꯥꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯑꯉꯥꯡꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ ꯅꯪ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯅꯠꯇꯕ꯭ꯔꯥ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯖꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯉꯥꯡꯗꯨꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯅꯆꯤꯟ ꯑꯗꯨ ꯈꯨꯝꯃꯨ ꯄꯣꯏꯔꯩ ꯈꯨꯝꯗꯦ ꯃꯥ ꯈꯨꯝꯕ ꯉꯝꯗꯦ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯤ ꯂꯨꯅ ꯀꯦꯊꯣꯛꯅ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯈꯟꯖꯤꯜꯂꯨꯕꯗ
mama mapa anigi thamoi di chakpana loikre Sanatombi machada mu ansilaktuna kaino thoiba kaino nangna tawlamliba mayam sibo nangbu wakhal leiba isani khalluba nama na pai khoi wakhal se aran bo eramlaba nangbu sauna ba yoglakpada kari karamba pawtak piba watlhobana no nangna suk phajadaba thabak se tawlamliba bo mamagi wada poire makoktu hairaga ta hairi natima nachalan kre ai isani sagi aran ma masak khangjare matam kuinadagi thamoyi kachin amada lotuna leirambi ihuldo nachana masak khangba thenglure aduba ima hojute ai isana kanano khangjare isase aigi ihuldo nungsibani ai yamla dan khre ima ai bum tangak pi somojit machagi pamum ani paisilaga mangon onsilali nang yumsidagi satkro baba masa thoine yumsida khongul taraktri phawba nangsu yumsida leiba yaroi layoi khraba mama mapa ani duna macha nupi ne leiriba phibam se uraga karino khalamgadaba ikut sida magi thongdang pumnamak sinarakibani isa nupi yaujadaba ikhoina yumsigi mau oina leirabasu icha nupi sakna luna tawbani chalona yumsida gi jatkro angang ado puraktri phawba nang yumsida hanjilakana poire makhut ani lona duna baba nachabung akpiyo ai yam lankhre nachabum tangakpiyo karigi ngakpiba angang aduna yumsida halaktuna ne hanagum leiba yumbala ma oidri phawba aina nang mu ngakpiba ngamloi chalala nangsu yumsida gi jatkro wahi singdu haina machagi makhut paiduna chingi poire ta baba macha thoido hairaga makha taba ngamda chaplepi somojit machabu chinglamadu leplaga masa thoi ke doraba Sanatombi su mapa machani manak changsilaktuna hangi imau ke dore haibano thoiba imau ke dore haibano poiri mapi du hena sintharagle Sanatombi machagi matawda pakhale thoiba hayo masa thoi ke dorage hayo ima mado sum koi thoktana leirano ke do buge nangbo macha thoido kidney ani ma ke doraba kidney ani ma ya tremaba Hojik fourth stage sa yausinkre Sanatombi di ngakpana loikre somarja sumangai ngakna machada yingle poire amukso hojik dialysis tawraga leire aduba thubada kidney animak silaudradi khudong thibkiba tamba ngamdre Sanatombi tapna mamai leikiduna sopha leiriba domda changsilaga phamkre poire mamagi manakta masu sangsilaktuna mang oine khokkuda kullaga phamtharakle mamagi makhut trina paisilaga pukning dareiriba singda ayet play thaire aibu mana uba pamti aigi unadana balole magi phibam hangbagi ayabu su pibidre ima nangda khara hangbiyo magi wada pa apen dam tangbiyo Sanatombi panduna leiramba mapido sintharakle machana paisilagliba makhuttuda yenglaga ma kadaida lei ma kana leisadaba amaku karigi migi yumda leiriba ima thoiba imaudu uningine kuire imaugi masak okidaba irang lagna aikhoi mayamda kesaduna leiramlaga tariba pauksibu karino isam samjaba mataududa mahasana haina kaurakpasu takidaba kuire somorjitna beba pause amukta sing hausi karamba phibamda leiribano angangdo angangi manakta hausimak chatlusi ngasidi chatlagumsi baba hayeng oina chatlasi checkup su chatni haibani hayengdo aduga magi phibam lusinkre dialysis oina yagadaba mantre athubada transplant tahodrodi hairaga wa makha taba ngamda lepki Sanatombi ta machada yinglaga thoiba imagi su kidney ani yauri imadagi peke anganga do thuna mukta layeng sine nangbo somojit mamagi nupida yinglaga sana poire mama de yingli mana khalamlaba wakhalni aduba blood group chana dabana pininglabas upai lekhide mamagi makut hena chena paisilai poire aduga tapna mamagu themzilai imana kagi warino hauzik donor kana thirabadi fangni macha to ke shu dorui thoiba angang du yaw aramgani ne nangbo imungdu da tarak leiba humdo kaple pena amana mubo themzinduna kapminnare
नुमिदाꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯥꯏꯁꯪꯗ ꯄ꯭ꯔꯁꯥꯗ ꯑꯃꯗꯤ ꯁꯨꯔꯕꯂꯥꯅ ꯇꯧꯔꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯁꯣꯝ ꯏꯃꯨꯡꯗꯅ ꯁꯤꯂꯩ ꯃꯇꯣꯝꯇ ꯂꯩꯔꯤꯕꯗꯨꯁꯨ ꯆꯨꯝꯅ ꯅꯠꯇꯦ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯐꯝꯂꯒ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯉꯤ ꯇꯥꯔꯤꯕ ꯃꯃꯤꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯃꯛ ꯃꯛꯁꯤꯜꯂꯦ ꯃꯃꯤꯠ ꯃꯅꯥꯁꯨ ꯏꯀꯨꯠ ꯀꯨꯠꯂꯦ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯄꯥꯝꯕꯣꯝ ꯈꯨꯅꯤꯡꯒꯤ ꯇꯥꯔꯛꯄ ꯁꯔꯨꯛꯁꯤꯡꯗꯨ ꯌꯦꯡꯂꯤ ꯃꯆꯤ ꯃꯆꯤ ꯈꯥꯝꯗꯦꯛꯄꯒꯤ ꯃꯐꯝ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ आरती हाइदुना लाइ सेवा तौरिंगे खिंगलप्पा कांगसिगी कांग कांग हाइबा नुसीबा मखोलदुना थमोइदे हेना चैना पिरकपगुम फावहल्लरे मकुट खुदांगदो अमुक येंथरक्तुना खुजिंदा अमुक येंगले महोसागी खुजिन मचुदो ओइरमद्रे मचु खजिक ओलमले मदु उरुबदा हेना मसादो फुनगलकले सोर चाउना चाउना होलगा फावरकलिबे इहुलसिंदो फाथानबो होने अदुमना तौरी मती पिरांगे खोंजलसो सुम सुम हेनगलई प्रीतिनाना संगबगी नेन पॉलिस लेरिबदुदा मिफम थमलई लेवेंडर मचुगी दुमा पाइखलगा मुन्ना येंगी ngak sum yenglamlaba tong makhum sasat leithoktuna makhut oigi khuzindо tapna tapna sangba howi mapi suli palaita sinthaduna makhut khunamduna tup tup tari silai oigi sangba loiraba yetki amuk sangba loi makhut ani mak loirabada makhong amuk sangna bahaina no thabada pritina changsilai kaina tori debo silai mamai khazak leithoktuna mapi da taithoi aduga nokmi किए नि कइनो नेन पुलिस संगिनी सिगे लेवेंडर से फजैये प्रीतिना सु संगसिलई अइना पामन्नना लैबा हॉस्पिटल ददि संगबसु यादमनिना पाकनसु संगदबगी हन हन लैरिबनी से संगबिगे से नसादु नोंथगन हाइरगा सिलैना पाइरिबा नेन पुलिस तो माना ओइने लौरगा सिलैगी मखों खुजिन तमना पुरई यानिए अयदुम मान हाइबा लोइद्रिंगे प्रीतिना मखुत ये तो चपलेपी नेन पुलिस तो नाकंद थमकिदुना सिलेगी खुजिंद येंगले हाथो हाथो सेलिबा फनेक तो अमुक ताखले सिलै पाखना फनेक तो फाइ अदुबा प्रीतिना नमदुना चिंखले येंगी मपी इरा चेलकले प्रीतिना तबना फनेक तो थाददुना सिलैदा अमुक येंगले सिलै प्रीतिनागी मतौदा मा ममाय ममित तबना नोंथख्रे मा मपीदु तारक्तनबा हाइना खांगजिले प्रीतिना खांगौदे सिलैबु खांकोन कोन सिलै इखांग खांगी खंजल थोकना कपकले प्रीतिना कपना सो कइनो तोरमिसे नंग एंगोंदा हाइजे कइगिनो कयाम किरे सुमाइ तौबा नंग नहान के फुरित अचोन बतोम लिसे सिगिरा हायो खुबोम दुसु मची लोइन खामे सिलै कइसु तौदबगोम हाइरे कइसु तौबा नति अस सिगिब अमुक कप्तना येंगनिंगदेको नंग प्रीतिना सिलैदगी लापथोरक्तुना फुखगोली सिलैगी खुदांग पाइदुना चिंखले लाओ चलसे कायदा हॉस्पिटल जसे डॉक्टर दा हाइरगा मुंदे येंगनसे खुजिन कुचु ओलकपा मची खामदेरक बाइसे वायाम लुरबनी सिलै माबु चिंगनबा प्रीतिनागी खुदांगदो मानमु पाइरगा नंगमता तपथागोसे सिगी फिबम से यौरदबो कमाई तपथाखिदोइनो लाओ चटनबा तौसे हुजिम नुपी नंगबो हॉस्पिटल जसिदा अइना हाइसे याओ हॉस्पिटल जसे नुपी हिकी कपकले प्रीतिना सिलै मासु मपीदो मखा ताना थेंग मंगमद्रे इतप तपना सिंथरक्तुना लेमाइदा तुप तुप तारे खंजलदो तनिक सिलैना हयेंग चतोइसिदे हयेंग चेकअप चटपदा येंगलगा लोइरे हौजिकति निमित्सु तारे अदुना हयेंग चटसेबा हयेंग अमुंग हाइखिदौरिब्रा मचा थोय नंग अनाबा लोटसिनबा कनबल्ले नंगना दुमाइ तौरगा अखोय कई ओइनि हाइबा नंग खांगलिबा नत्रा नंगे अदुगुम्बा न तौदुना अखोय यामदा वाहल्ले सिलैना प्रीतिनागी मपी तैथोगा आई कैसु तौदे हाइबा हयेंग येंगलेसे हाइसिदि केम तौरिसे कपिदो अमता लेपोबा नंगनु सुमाइ सुम कपलदि आइदि कनाना थेमसिनपिनि आई कपर अदुबा नंग मतुंग अमुक हन्ना लोटसिनबा यार नसादा नुंगाइरक्तबा अइंगोंदा लोइना हाइगदबनि कैसु लेतबा वासिदने नमाइ नमे पोक्लो भेलुके कप्पा सारदना हनुबी अमु सारक्लन अंगांगना
ꯇꯤꯟꯅꯔꯕꯅꯤꯅ ꯈꯨꯁꯤ ꯑꯩꯉꯣꯟꯗ ꯍꯜꯂꯁꯨ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯌꯥꯏ ꯄ꯭ꯔꯤꯇꯤꯅꯥ ꯅꯣꯛꯃꯤ ꯌꯥꯔꯦ ꯑꯉꯥꯡꯅ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ ꯍꯦꯟꯖꯥꯡ ꯁꯦꯝꯕꯤꯔꯛꯀꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯤꯇꯤꯅꯥ ꯉꯟꯇꯥꯅ ꯁꯤꯂꯩꯕꯨ ꯄꯨꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ ꯄꯥꯎ ꯍꯥꯟꯅ ꯄꯤꯈꯤꯕꯅ ꯑꯇꯩꯗꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯄ꯭ꯔꯤꯇꯤꯅꯥꯒ ꯂꯟꯆꯦꯟꯕꯒ ꯇꯧꯗꯨꯅ ꯗꯣꯛꯇꯔ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ ꯄꯨꯟꯅ ꯂꯣꯌꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯗꯣ ꯌꯦꯡꯂꯒ ꯇꯦꯁ ꯈꯔ ꯇꯧꯅꯕ ꯍꯥꯏꯅ ꯄ꯭ꯔꯤꯇꯤꯅꯥꯒ ꯁꯤꯂꯩꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯣꯌꯥ ꯂꯟꯆꯦꯟ ꯃꯕꯥꯅꯤ ꯈꯛ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ ꯐꯤꯕꯝꯁꯦ ꯈꯖꯤꯛꯇꯒꯤ ꯌꯥꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯨꯝꯗ ꯁꯨꯝ ꯊꯝꯕꯁꯦ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕꯅ ꯐꯒꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯅꯕ ꯇꯧꯁꯤ ꯂꯟꯆꯦꯟꯕ ꯁꯣꯔ ꯑꯃ ꯋꯥꯟꯊꯩ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯊꯔꯒ ꯃꯥꯁꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯟꯅꯔꯛꯂꯒꯦ ꯌꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯂꯩꯅꯕ ꯇꯧꯔꯒꯦ ꯂꯣꯌꯥ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯛꯏ ꯑꯗꯨꯒ ꯗꯣꯅꯔꯒꯤ ꯋꯥꯐꯝꯁꯦ ꯂꯟꯆꯦꯟꯕ ꯂꯣꯌꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯦ ꯂꯣꯌꯥꯁꯨ ꯃꯥꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯕꯣꯗꯤ ꯄꯥꯔꯠꯁ ꯗꯣꯅꯔ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯣꯜ ꯕꯣꯗꯤ ꯑꯣꯏꯅ ꯇꯧꯔꯛꯄ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯅ ꯁꯤꯂꯩꯃꯒꯤ ꯍꯛꯆꯥꯡꯅ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯍꯧꯅꯔꯁꯨ ꯇꯧꯔꯁꯤ ꯀꯔꯤꯒꯨꯝꯕ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯕꯣꯗꯤꯅ ꯑꯣꯔꯒꯥꯟꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯤ ꯂꯟꯆꯦꯟꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯅꯤꯡꯂꯒꯨꯝ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯣ ꯑꯃꯨꯛ ꯈꯟꯅꯅꯕ ꯂꯟꯆꯦꯟꯕ ꯃꯥꯅ ꯂꯤꯠꯂꯤꯕ ꯑꯦꯄ꯭ꯔꯣꯟꯗꯨ ꯈꯔ ꯑꯃꯨꯛ ꯁꯦꯝꯖꯤꯜꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔꯁꯨ ꯗ꯭ꯌꯨꯇꯤ ꯃꯈꯥ ꯆꯠꯊꯕꯤꯔꯣ ꯑꯩꯁꯨ ꯔꯥꯎꯟ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯣꯏ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯂꯟꯆꯦꯟꯕ ꯃꯀꯣꯛꯇ ꯑꯃꯨꯛ ꯅꯣꯝꯂꯝꯂꯒ ꯊꯣꯔꯛꯂꯦ ꯃꯥꯅ ꯊꯣꯔꯛꯄꯗ ꯖꯥꯟ ꯕ꯭ꯔꯤꯖꯦꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯅꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯂꯩꯔꯝꯃꯣ ꯑꯩ ꯔꯥꯎꯟ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯆꯠꯂꯣ ꯑꯩꯈꯣꯏ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯒꯦ ꯂꯟꯆꯦꯟꯕ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯩ ꯂꯟꯆꯦꯟꯕꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯂꯥꯛꯏ ꯆꯠꯅ ꯋꯥꯔꯤꯁꯨ ꯇꯧꯔꯤ ꯖꯤꯌꯥꯟꯅ ꯏꯃꯥ ꯁꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯅꯤ ꯕ꯭ꯔꯤꯖꯦꯁꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯁꯤꯗ ꯂꯥꯛꯇꯣꯏꯔꯥ ꯄ꯭ꯔꯤꯇꯤꯅꯥ ꯍꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯖꯤꯌꯥꯟ ꯂꯨꯈꯝꯗꯣ ꯍꯥꯏꯔꯞ ꯅꯥꯜꯂꯒ ꯈꯪꯗ꯭ꯔꯦꯗ ꯃꯆꯥ ꯊꯣꯏꯅ ꯃꯣꯏ ꯎꯗꯅꯕ ꯍꯥꯏꯅ ꯂꯣꯠꯄ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯎꯗꯅꯕ ꯑꯃꯨꯛ ꯍꯣꯠꯅꯕ ꯋꯥꯕꯒꯤ ꯍꯥꯏꯔꯗꯤ ꯂꯣꯏꯅꯃꯛ ꯋꯥꯅꯔꯕꯅꯤ ꯃꯆꯥ ꯊꯣꯏꯁꯨ ꯄꯣꯏꯔꯩꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯅ ꯂꯥꯞꯊꯣꯛꯅ ꯂꯩꯔꯒ ꯃꯊꯟꯗ ꯑꯋꯥꯕ ꯄꯤꯖꯩ ꯄꯣꯏꯔꯩꯁꯨꯅꯤ ꯃꯥꯅ ꯇꯧꯔꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯔꯦ ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯀꯄꯜ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯦ ꯁꯤꯡꯒꯜ ꯑꯩ ꯐꯣꯔꯑꯦꯚꯔ ꯁꯤꯡꯒꯜꯗ ꯑꯗꯨꯝ ꯂꯩꯕꯅ ꯐꯗꯣꯏꯔꯥ ꯕ꯭ꯔꯤꯖꯦꯁꯅ ꯃꯥꯒꯤ ꯅꯥꯀꯟ ꯆꯠꯂꯤꯕ ꯖꯤꯌꯥꯟꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩꯅ ꯇꯧꯔꯤꯅ ꯑꯩꯈꯣꯏꯁꯨ ꯇꯧꯔꯝꯅꯤ ꯈꯜꯂꯤꯔꯣ ꯑꯩꯈꯣꯏꯗꯤ ꯂꯣꯌꯦꯜ ꯀꯣꯟꯁꯦꯡꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯇꯨꯗ ꯃꯤꯅꯝꯖꯔꯣꯏ ꯖꯤꯌꯥꯟꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯂꯒ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯪꯒꯤ ꯑꯩꯅ ꯀꯤꯔꯤꯁꯦ ꯄꯣꯏꯔꯩꯗꯤ ꯐꯣꯡꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯥꯔꯣꯟꯗ ꯍꯦꯛꯇ ꯂꯤꯈꯠꯂꯝꯗꯧꯔꯤꯕ ꯅꯇꯨ ꯍꯥꯏꯔ ꯃꯅꯤꯄꯨꯔꯗ ꯄꯥꯛ ꯂꯩꯕ ꯅꯠꯇꯦ ꯅꯤꯄꯥ ꯑꯩ ꯅꯪꯁꯦ ꯆꯤꯡꯅꯗꯕ ꯉꯝꯗꯦꯕꯣ ꯐꯥꯒꯤꯅꯤ ꯈꯪꯉꯤ ꯕ꯭ꯔꯤꯖꯦꯁꯅ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯐꯪꯗꯕ ꯅꯪꯒꯨꯝꯕꯅ ꯇꯧꯗꯧ ꯉꯥꯏꯔꯦ ꯀꯨꯏꯅ ꯅꯨꯄꯤ ꯐꯪꯉꯛꯇꯕꯩ ꯅꯨꯄꯤꯗꯤ ꯎ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯐꯖꯩꯒ ꯑꯁꯤ ꯄꯥꯝꯃꯤꯒꯅ ꯊꯑꯣꯏꯅ ꯀꯣꯏꯔꯨꯁꯨ ꯌꯥꯗꯕ ꯅꯪꯒꯨꯝꯕꯁꯤꯗꯤꯅꯦ ꯃꯍꯤꯛꯅꯤ ꯇꯥꯏꯕꯪꯁꯤꯗ ꯖꯤꯌꯥꯟꯗꯨ ꯕ꯭ꯔꯤꯖꯦꯁꯇ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯒꯨꯝ ꯀꯩꯅꯣꯅꯦ ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯂꯞ ꯌꯦꯡꯊꯣꯔꯛꯏ ꯖꯤꯌꯥꯟ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯕ꯭ꯔꯤꯖꯦꯁꯀ ꯃꯔꯩ ꯌꯦꯠꯅ ꯂꯥꯛꯄꯗ ꯃꯤ ꯆꯨꯝꯅ ꯂꯥꯛꯆꯔꯤꯕ ꯅꯔꯁ ꯅꯨꯄꯤꯗꯨꯗ ꯊꯦꯡꯖꯤꯜꯂꯨꯕꯅꯤ ꯖꯤꯌꯥꯟ ꯃꯈꯥꯗ ꯇꯥꯔꯤꯕ ꯐꯥꯔꯁꯤꯡꯗꯣ ꯈꯨꯡꯒꯠꯄ ꯌꯥꯎꯏ ꯈꯨꯡꯒꯠꯄ ꯂꯣꯏꯔꯛꯄꯗ ꯑꯅꯤꯃꯛ ꯍꯧꯒꯠꯂꯛꯂꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯃꯥꯅ ꯄꯥꯏꯔꯤꯕꯗꯣ ꯄꯤꯔꯒ ꯎꯍꯧꯗ꯭ꯔꯦ ꯁꯣꯏꯈꯤꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯄꯤꯔꯛꯂꯤꯕꯗꯣ ꯇꯥꯞ ꯂꯧꯔꯒ ꯑꯁꯨꯛ ꯆꯥꯎꯕ ꯁꯥꯏꯠ ꯆꯠꯂꯤꯕ ꯑꯩꯁꯤꯕꯨ ꯎꯗꯦ ꯀꯥꯏꯅ ꯅꯃꯤꯠ ꯏꯉꯥꯎ ꯉꯥꯎꯔꯗꯅ ꯖꯤꯌꯥꯟꯁꯨ ꯐꯠ ꯈꯨꯝꯂꯛꯏ ꯑꯗꯨꯛ ꯆꯥꯎꯕ ꯅꯪꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯑꯩ ꯑꯃ ꯂꯥꯛꯑꯦ ꯈꯪꯉꯗꯤ ꯊꯩꯗꯣꯛꯂ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯖꯤꯌꯥꯟꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯌꯦꯡꯉꯛꯇꯨꯅ ꯑꯩꯗꯤ ꯆꯨꯝꯅ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯆꯕ ꯂꯝꯕꯤꯁꯤꯗ ꯐꯜꯂꯒ ꯑꯇꯩ ꯃꯤꯗꯤ ꯍꯟꯅ ꯌꯦꯡꯗ ꯆꯠꯂꯤꯕ ꯁꯣꯝꯕꯨ ꯀꯣꯛ ꯈꯔ ꯂꯩꯈꯠꯄꯤꯕ꯭ꯔꯣ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯗꯥꯗꯨꯗ ꯖꯤꯌꯥꯟ ꯑꯋꯣꯏ ꯇꯥꯅ ꯂꯦꯞꯇꯨꯅ ꯃꯆꯤꯟ ꯈꯨꯝꯃꯛꯏ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯑꯣꯡꯗ ꯆꯠꯅꯤ ꯅꯪꯒꯤ ꯅꯔꯝꯂꯣꯁꯦ ꯀꯣꯔꯤꯗꯣꯔꯗꯨꯗ ꯃꯈꯨꯠꯅ ꯇꯨꯡꯗꯒꯤ ꯃꯥꯡ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯜꯂꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯑꯣꯡ ꯆꯠꯀꯅꯤ ꯅꯪꯅ ꯊꯧ ꯅꯠꯇꯦ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ
Sono chuba pesena mangangna loira thotla tangairi psychiatric ward tagi nanthorpa kokcha amu thengnare Jian mamit to law thoklaga nupi du de yinglei murum solabasu khara khajik nakna lepana mayek seng patra sutai makhwanga do metlaga makhut yeki khudomi do khara thangatuna hairi kariba aibu psychiatric ward tagi nanthorpa koksa kaina haibe ma nurse tengjang bi nangasi ai khuta soiroi sanang ngasai make bridges ani dugi matau do tingak tingik yinglambani adubu Jian khudomi utuna tawrak liba mo ongduda soidana khanarak lani khangmana wama karak thalai as yari bani pa sister so khoi ta senu zawdabani soikre nipi duna bridges ta amo nang khra gyan ta ba male ai kenom hairam ge munna ta nangi nakan da lepi ba mahabali de nan thorak pa yong zaw man base hairaga makhutna ma kem dam thilli to asom da pusilu asom da khra chalaga ne psychiatric department lai bane wai ru khra kakla hairam laga chatkre Jian sauna Woi, ngai ko nak. Hairaga chatke tawi. Bridges na Jian bu ta pharaga. As nang sidiba yara lao. Nang ngangna ringi lan chen maloramani. Jian Bridges ki makhut kan thoklaga. Chathom da nang maso. Nipi sina engwanda hairam mi myam do nang sum tara leba natro. Bridges nok inglei adu phazil-laga. Mina tum hairam batu da aina kari mu hairodoino. Jian Bridges ta mamit to arai khana paisilamaga mang thana chatkre. Chatna so hairami. Nagun chap chana khangabane nang aside marup hat pa badamas Bridges no laga Jian ni matung chenchat tawduna tanakre Som da silegi test tawada sing da loira bada Pritina ga pun lakmine ani do Silai mai thong de suk na dum chatli tuminna Pritina gi magi mataw do uraduna themsin birei idorage amu suk thari do ba test taram di do result lak laga kai taw gi haido khangla dawni aduga makha taba layingnaba kaishu hena khanjin ganuda silai chali badu chumring adum chatuna ai siwo pharak khijane hangli bo wahai ani dogi wahang do ijam jamba khonthok di oitre maduda sunatana wahai singdu hairak pada phawrungada ba chaina do Pritina da su phawrakli akhoina su wana honari mayam sidane adumna khaladi karam tawni khara su wakar chawtho nang kaishu tawroi nang phana bane layeng ise silai tarak kadawagi yana lairaba mapido tapna taitholaga wa thaidori tailala oi haibro Pritina su khudangari do thangatlaga yengi tarama khaida yoroke haibani tar ai given lairamani ani do wari sana lakpana yoraduna Pritina na thongdu hanga changle hek sangakpada taila lairamli bado oi silai no phet tawna taila bu kawi bi asuk themi laiba taila su no phet tawna changsilak tun hairi yumda hanbado ai siyaw ge tawba adugi khara thenglap laini masa thoi silai khonjel dugi maike da khangi ngengi taila gi tum oira table gi mamang da thariba chair da phamlaga leirambado madudagi hawgalaktuna mabu mapi ira thangna nokmi yenglamliba misak to ubada machin dagi tapna thoki masana